khulai election nupi yang ngai rồi dising tra du la di numai da na dising tra du lo ga bot adum tha do nong mi ju dum mi te ki pi let na ta ni nami te ki na pi te to ka da mi thi si ai khoi ki di kai su pa le te bot chum na tha da ba ta lai lai na khang ma po ni ko kari ki da mak te i han han ba da ko komina wai ma si nei ko madu di proxy war tawri ba lan je kuki na to bu na te kuki si mamang ga thamaga matung da amana leiraga moigi apam ba goal ma panthung ma gi goal setting da i ho si iran si to bani to bu da bu koi na khang ga da se tawri ba jing se akoi na narco terrorist kai na hai je terrorist kuki terrorist kai je ate mo ki na te ai khoi mayam je pro chak na ba je pro tong na ba se masi moigi thabak khuding ma ta to ne ba kari no da akoi mayam ne pro chaga akoi na tawri ba mayam je moi na pam ba du ma ta to han ba langani ga da na akoi dum lang ba mami kafan ni adana adum kafal lakwa santi lehening adana aku santi lei tarba bana lenga ko je lehening adana lenga ko adum lei taba president nu lehening adana president nu adum lei ba moi ne pam ba poto aku loi taw lei bu ne bang siba bu sini aku ga so strategy je moi ne pam ba poto ko ne taw dra ga di yam sang sa thaba ngamoi daba aku di moi ne he pam ba loi taw lai bang siba bu ko kari gi no aku ji jamun na khang daba hai ba tai ngasai gi sida proxy war hayadi masana akoi gi petrol naina moibu sogat pa paisa piba awat pa nongmei maru khulai piba sen cha injang kari kari dakar level loi piba leibam pibam yaw ne ba petrol naina akoi ngasi loi khange petrol du kana nos america gam nate kana ko mani usa ni gai haijali ko diversion tong na ba na hoji chap chaba da yenga chap chaba uraga chap chana akoi gi strategy step lo ga da buni aduna mayamna akhoi central security force amakhak particularly noi lakanu adu chang kanu sidaju lambi da lawi ukhul da ju lawi adu petrol oil madam awa pailo piba 2008 tagi mi lisingani ga chani gi maya ji lupa lising taruk pi ji crore kun gudra ji hoji bo tingi ni kanu asu ya ma sembam ji thadaraga akoi myam hana bajida moi myam ne mako thonga la ga sum to bajida thadari ba sa thadari mi du gi interest le ra moi na akoi na khan ba se lal le ba ana sam na irai lai na dong law na yeng ba da lan ji gi matung da ma lai re lai ri bajina loi pu thue adu ga akoi myam mu provoke tong na ba angang khuat ka ji mako ka tung toi to hen ba tumi gi da mangak kak pa sina to de khoi provoke to loi akoi myam lang oi yam chong lang mu ji moi yam pam yam chong lang ko pa ka khoi chong lang mu du ne ba yam nuai ra sa ni ado thamjani ji tawri bo khuding maksina kari gi noida lalo bo nam thana ba sigi yam lai khulai kudam amadi he hawding ngasi bok sida nongmai phabaga lalo bo phabaga tampak ta ngasi bok leptri moi interest ni se highway thing ba phade idp tan thor ba phade adu ga sida di lalo bo ga khulai ga di phaba sole to ji phaningai letre adu ma da namde moi handaki sahi je 2026 da lotion waina pa badu ngamdre maois loigre next night loigre akoi gi di loidre 2029 da mu yai thue sei sidagi no sei yai thokre si mayam si marakta akoi gi miyam ji am lang ji mu lang dana ba ngang dana ba mu UAPA aidana 1967 gi ek ama ji mu thame ek sina thame ji di akoi kai ngang yaw doin ngang ba ya de I ba ya de kai mi ya de bel lo ba de madi adagi di custody da na tham je tha tor bo tham yai sathi ka jani atai tamthi ka ba ek myam du di mai mapunsi loi ki ba sidi mapunsi loi bele te permanent ne ado akhoi gi da handak te thamba hore permanent oina dum le horani lu ne amna masida akhoi masen yeng thina dana amana ama soi be yeng na dana rajniti wala budu myam ji mi chang na dana adagi di siga adagi di pik khabangang duna tumang dai da mama gi mana kongda ima akhoi bu karam kan da yum da handoi no je numit khudingi mapi chadum tar ga hangbada mama na mami tagi mapi ta bana ta pakum pi ngam da bane khara saw bana mai tha ka matam no mai maru maru da mama mapa makut chamaga so thabet hol pangang do aduna ngasi tumum dai da mama gi mana kongda ngje ima akhoi yum sawa ngam maroi da mama na ne pakum leite mami tagi pi ta bana ta na mama oibi singjina macha inkala ko pakhang aduk nungsi na thamjabadu manak te lefalaga chempa khara da chini khara hapaga phi yelaga khwang di yelaga phane mache tu oida kiraga
ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯆꯥꯒꯤ ꯏꯟꯈꯠꯂꯛꯄꯒꯤ ꯐꯖꯔꯕ ꯃꯔꯥꯏꯕꯛꯇꯨꯗ ꯃꯅꯝ ꯅꯝꯃꯒ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ ꯂꯥꯟ ꯆꯠꯂꯨ ꯅꯪꯒꯤ ꯈꯨꯟ ꯉꯥꯛꯎ ꯅꯪꯒꯤ ꯅꯔꯤꯄꯥꯛ ꯉꯥꯛꯎ ꯑꯣꯏꯗꯅ ꯀꯞꯅ ꯀꯞꯅ ꯕꯤꯗꯥꯏ ꯄꯤꯕꯗꯣ ꯑꯩꯈꯣꯏ ꯂꯣꯏ ꯎꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯁꯤꯕꯨ ꯑꯩꯈꯣꯏ ꯂꯣꯏ ꯎꯈ꯭ꯔꯕ ꯅꯠꯇ꯭ꯔꯕ ꯇꯥꯈꯤꯕ ꯃꯤꯠꯀꯤ ꯄꯤ ꯃꯌꯥꯝꯗꯣ ꯑꯩ ꯑꯃ ꯍꯥꯏꯖꯒꯦ ꯃꯍꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕꯁꯦ ꯈꯣꯏꯍꯤ ꯃꯍꯤꯅꯤ ꯇꯥꯡꯉꯤ ꯁꯪꯒꯣꯝ ꯃꯍꯤꯅꯤ ꯇꯥꯡꯉꯤ ꯅꯥꯕꯒꯤ ꯊꯛꯄ ꯃꯍꯤꯗꯨꯁꯨ ꯇꯥꯡꯉꯤ ꯃꯌꯥꯝꯅ ꯊꯛꯅꯔꯤꯕ ꯌꯨꯗꯣ ꯑꯗꯨꯁꯨ ꯃꯍꯤꯅꯤ ꯇꯥꯡꯉꯤꯀꯣ ꯂꯣꯏꯅꯃꯛꯁꯤꯗꯤ ꯇꯥꯡꯕ ꯃꯍꯤꯁꯦ ꯃꯤꯠꯇꯒꯤ ꯇꯥꯔꯤꯕ ꯄꯤꯒꯤ ꯃꯍꯤꯁꯤꯅꯦꯕ ꯄꯤꯗꯤ ꯋꯥꯀꯠ ꯌꯥꯎꯋꯦ ꯄꯦꯟꯗꯕ ꯌꯥꯎꯋꯦ ꯊꯃꯣꯏꯒꯤ ꯋꯥ ꯌꯥꯎꯋꯦ ꯑꯁꯥ ꯎꯗꯕꯒꯤ ꯌꯥꯎꯋꯦ ꯀꯌꯥꯝ ꯇꯥꯈ꯭ꯔꯦ ꯄꯤꯁꯤꯡꯁꯦ ꯀꯅꯥ ꯇꯩꯊꯣꯛꯏ ꯅꯪꯅ ꯚꯣꯠ ꯊꯥꯗꯈꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯨ ꯇꯩꯊꯣꯛꯄ꯭ꯔꯣ ꯅꯪꯅ ꯚꯣꯠ ꯊꯥꯗꯈꯤꯕꯗꯒꯤ ꯃꯀꯣꯛ ꯑꯣꯏꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯗꯨꯅ ꯇꯩꯊꯣꯛꯄ꯭ꯔꯣ ꯅꯪꯅ ꯂꯨꯅ ꯂꯧꯔꯤꯕ ꯈꯨꯔꯤꯡ ꯅꯣꯏ ꯍꯦꯛ ꯎꯕꯗ ꯅꯣꯟꯊꯗꯅ ꯂꯥꯏ ꯂꯥꯛꯇꯣꯡ ꯇꯧꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯤꯡꯁꯤꯅ ꯅꯣꯏ ꯃꯤꯠꯇꯒꯤ ꯄꯤ ꯇꯩꯊꯣꯛꯄ꯭ꯔꯣ ꯃꯣꯏꯒꯤꯗꯃꯛꯇ ꯈꯟꯅꯕ ꯃꯣꯏꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯒ ꯐꯨꯅꯕ ꯏꯀꯥꯏꯖꯩ ꯇꯥꯔꯤꯕ ꯃꯤꯠꯀꯤ ꯄꯤ ꯃꯌꯥꯝꯁꯤ ꯈꯪꯗ꯭ꯔꯕ ꯃꯤꯌꯥꯝ ꯇꯥꯔꯤꯕ ꯃꯤꯠꯀꯤ ꯄꯤ ꯃꯌꯥꯝꯁꯤ ꯎꯗ꯭ꯔꯕ ꯂꯩꯉꯥꯛꯄ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯗꯨꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯏꯁꯦꯡ ꯁꯦꯡꯅ ꯈꯪꯉꯦ ꯂꯥꯜꯍꯧꯕ ꯊꯦꯡꯅꯅꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯕꯒꯤ ꯌꯨ ꯑꯦ ꯄꯤ ꯑꯦ ꯊꯝꯃꯛꯇꯣꯏꯅꯣ 2029ꯗ ꯂꯥꯜꯍꯧꯕ ꯂꯣꯏꯁꯤꯟꯗꯣꯏꯅꯦ ꯍꯥꯏꯗꯣꯏꯅꯣ ꯀꯩꯗꯧꯕꯒꯤ ꯃꯊꯪ ꯅꯨꯡꯇꯤꯒꯤ ꯐꯥꯔꯤꯅꯣ ꯆꯤꯡꯗꯅ ꯀꯔꯤꯝ ꯐꯥꯗ꯭ꯔꯒ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠꯅꯤꯅꯦ ꯀꯩꯗꯧꯕꯒꯤ ꯁꯨꯗ ꯂꯩꯕ ꯃꯌꯥꯝꯁꯤꯡꯗꯨ ꯂꯨꯄꯥ 6,000 ꯄꯤꯗꯣꯏꯅꯣ ꯆꯍꯤ 2008 ꯉꯁꯤ ꯐꯥꯎꯕ ꯃꯣꯏ ꯅꯣꯡꯃꯩ ꯅꯣꯡꯇ ꯋꯥꯠꯇꯦ ꯀꯥꯞꯄ ꯀꯅꯥꯅ ꯄꯤꯔꯤꯅꯣ ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯩꯇꯗꯅ ꯄꯩꯁꯥ ꯈꯥꯏꯅꯔꯤꯗꯨꯅꯤ ꯁꯤ ꯏꯀꯣꯡ ꯈꯪ ꯄꯣꯠꯅꯤ ꯀꯩꯅꯣ ꯑꯗꯨꯗ ꯁꯤ ꯃꯌꯥꯝꯁꯤꯡꯁꯤ ꯈꯪꯉꯕꯅꯤ나 ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯗꯦꯜꯂꯤꯅ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯂꯝꯗꯝꯁꯤꯒꯤ ꯏꯔꯥꯡ ꯄꯂꯥꯡ ꯃꯌꯥꯝꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯀꯩꯗꯧꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯒꯗꯒꯦꯅ ꯈꯟꯕꯗ ꯗꯦꯜꯂꯤꯅ ꯄꯥꯏꯔꯒ ꯂꯩꯉꯥꯛꯀꯦꯅ ꯈꯜꯂꯒ 2023ꯒꯤ ꯃꯦꯒꯤ 3ꯒꯤ ꯅꯨꯃꯤꯠ ꯈꯔ ꯆꯠꯊꯔꯛꯄꯗꯒꯤ ꯑꯗꯨꯝ ꯃꯣꯏꯅ ꯉꯁꯤꯐꯥꯎꯗ ꯄꯥꯏꯔ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅꯅꯤ ꯌꯨꯅꯤꯐꯥꯏड ꯀꯃꯥꯟ ꯃꯣꯏ ꯄꯥꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯄꯥꯏꯔꯤꯕ ꯗꯤꯖꯤꯄꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯣꯏ ꯂꯥꯛꯍꯜꯂꯤꯁꯦ ꯍꯣꯝꯁꯦ ꯄꯨꯔꯥ ꯃꯣꯏ ꯄꯥꯏꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯨ ꯄꯥꯏꯔꯤꯅꯤ ꯁꯤ ꯄꯥꯏꯕ ꯌꯥꯏ ꯀꯔꯝ ꯀꯥꯟꯗ ꯌꯥꯏ ꯂꯩꯄꯥꯛꯇꯨꯅ ꯏꯔꯥꯡ ꯁꯨꯝ ꯂꯩꯔꯕꯀꯣ ꯃꯁꯤ ꯄꯥꯏꯕ ꯌꯥꯏ ꯑꯗꯨꯅꯅꯦ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯍꯥꯠꯅꯕ ꯇꯣꯛꯑꯀꯥꯟꯗ ꯇꯥꯡꯈꯨꯜꯗ ꯑꯃꯨꯛ ꯍꯥꯠꯅꯕ ꯍꯧꯔꯤꯁꯦ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯂꯩꯍꯟꯅꯤꯡꯉꯤ ꯃꯣꯏꯅ ꯄꯥꯏꯕ ꯌꯥꯅꯕꯅꯤ ꯑꯩ ꯆꯍꯤ 3-4ꯒ ꯄꯥꯏꯗꯕ ꯋꯥꯠꯂꯤꯕ ꯄꯥꯏꯗꯕ ꯋꯥꯠꯂꯤꯕ ꯑꯩ ꯈꯪꯉꯦꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯄ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯂꯣꯏ ꯄꯥꯏꯔꯒ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯁꯨꯝ ꯇꯧꯕ ꯀꯥꯡꯕꯨꯅꯦꯕ ꯂꯩꯕ ꯂꯩꯇꯕ ꯆꯞ ꯃꯥꯟꯅꯩ ꯁꯤꯒꯤ ꯂꯥꯛꯏꯕ ꯇ꯭ꯔꯦꯟꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯣ ꯁꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯖꯔꯦ ꯑꯩꯈꯣꯏ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯖꯔꯦ ꯏꯔꯥꯡꯁꯦ ꯀꯩꯗꯧꯕꯩ ꯇꯧꯕꯅꯣ ꯂꯥꯜꯍꯧꯕ ꯊꯦꯡꯅꯅꯕ ꯅꯝꯊꯅꯕ ꯇꯧꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯂꯣꯏ ꯉꯝꯃꯦ ꯅꯣꯔꯠ ꯏꯁꯇꯁꯨ ꯂꯣꯏ ꯉꯝꯃꯦ ꯑꯩꯈꯣꯏꯒꯤꯗ ꯉꯥꯏꯔꯦ ꯉꯝꯗꯕ ꯁꯤ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏꯅꯤ 2029 ꯐꯥꯎꯗ ꯍꯣꯠꯅꯅꯤ ꯍꯣꯠꯅꯕꯁꯤꯒꯤꯗꯃꯛꯇ ꯃꯣꯏꯅ ꯄꯥꯏꯅꯤ ꯂꯩꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯃꯣꯏꯅ ꯑꯗꯩ ꯍꯥꯏꯔ ꯇꯧꯅꯤ ꯃꯣꯏꯒꯤ ꯃꯤ ꯊꯥꯔꯒ ꯂꯣꯏ ꯇꯧꯅꯤ ꯍꯥꯏꯗꯣꯛꯇꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯤ ꯃꯌꯥꯝꯁꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯕ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯊꯦꯡꯅꯕꯤꯅꯤ ꯊꯦꯡꯅꯔꯦ ꯂꯦꯞꯇꯅ ꯊꯦꯡꯅꯩ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯍꯟꯖꯟ ꯍꯟꯖꯟ ꯈꯨꯔꯨꯝꯖꯩ ꯑꯁꯨꯛ ꯂꯩꯕ ꯃꯤꯌꯥꯝ ꯑꯁꯨꯛ ꯃꯔꯤ ꯂꯩꯕ ꯃꯤꯌꯥꯝ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯚꯥꯔꯠ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯑꯁꯨꯛ ꯚꯥꯏꯕ꯭ꯔꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯦ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯦ ꯌꯥꯝꯗꯤ ꯀꯜꯂꯒ ꯑꯄꯪ ꯊꯧꯅꯥꯒꯤ ꯃꯑꯣꯡ ꯌꯥꯎꯔꯤꯕ ꯀꯣꯀꯣꯃꯤ ꯏꯔꯥꯡ ꯍꯧꯔꯦ ꯀꯣꯀꯣꯃꯤꯅ ꯂꯤꯠ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯀꯣꯀꯣꯃꯤ ꯃꯈꯥ ꯂꯩꯕ ꯀꯔꯤ ꯀꯥꯏꯒꯦꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯀꯣꯀꯣꯃꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯀꯔꯤ ꯀꯥꯏꯒꯦꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗ ꯗꯥꯏꯔꯦꯛꯇꯔ 5 ꯂꯩꯕ꯭ꯔꯣ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯍꯥꯏꯔꯒ ꯂꯣꯏ ꯊꯕꯛ ꯇꯧ ꯅꯠꯇ꯭ꯔꯣ ꯁꯥꯏꯗ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯇꯧꯔꯗꯤ ꯏꯁꯇꯥꯐ ꯃꯌꯥꯝꯗꯨ ꯃꯊꯤꯁꯤ ꯀꯅꯤ ꯉꯥꯎꯗꯅ ꯀꯅꯥꯒꯤ ꯍꯨꯀꯨꯝꯕꯨ ꯏꯟꯗꯣꯏꯅꯣ ꯀꯩꯗꯧꯗꯣꯏꯅꯣꯅ ꯑꯩꯈꯣꯏꯁꯨꯅꯦ ꯁꯔꯀꯥꯔꯒ ꯆꯞ ꯃꯥꯟꯅꯩꯌꯦ ꯄꯤꯗꯕꯗꯤ ꯂꯝꯕꯤ ꯐꯖꯅ ꯁꯦꯝꯃꯒ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯂꯣꯏ ꯇꯧꯈꯥꯏꯕꯗꯣ ꯐꯣꯔꯦꯁꯇꯔꯅ ꯎ ꯐꯖꯅ ꯊꯥꯔꯦꯅ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯀꯛꯊꯠꯄꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯕꯦꯔꯥꯅꯦꯕ ꯍꯟꯗꯛꯇꯒꯤꯗꯤ ꯑꯩꯒꯤ ꯋꯦ ꯑꯥꯎꯠꯇꯤ ꯀꯔꯤꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯗ꯭ꯔꯕ ꯁꯨꯡꯐꯪ ꯐꯪꯉꯣꯏ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯄꯣꯠꯁꯤ ꯐꯪꯉꯣꯏ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯁꯤ ꯅꯝꯕꯔ 1 ꯂꯨꯞ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯂꯩꯒꯗꯕ ꯂꯨꯞ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯩꯕꯁꯤꯅ ꯀꯥꯟꯅꯕꯁꯤꯅ यूनिटी ऑफ कमांड मोने लाहगदब थेटगदब वा गांगदब लोई पिरकनी मफम खुदिंगी थेटबसु माननी वा गांबगी थीमजु माननी अदुगने लोइना पफमजु फमोय सिलकनी याम फजना थौबाल लाइन ngasi अतै पथारे लेप्ति लेप्तेदना मोयांग लाइन हयेंग अतै पथारे लेप्तेदना रेली के प्रोसेस चतुर कलुक चतुनो हयेंग हायरकनी याम चीरबा तांजादा रेली अमा सिलकनी रेली दुगी मतुंगिना पोट वारेप लरकनी अदुना अरोइबो वइनी गा लाकरदु रेली गा दुंगाइदना खोइदि ममांगोम द रेली मनिंगोम द रेली अदगि मोइरांगोम द रेली सी व्हाट इज हैपनिंग सी बखै ज्ञान तारिरो याम नुंसीदी तौरिबा लोइनमक्से मनिपाक इमा लेपाक इमा नुंसीबिजिगी दमक तौबने खंगे मसुंग लांगी दमकने खंगेबा अदुना नेना सा याम थागसरिदो तौबदबु आईगी एपेक्स बॉडी दुगी मखादा खोइ लोइ लैसी
ꯄꯥꯎ ꯐꯥꯎꯅꯁꯤ ꯃꯣꯏꯅ ꯍꯥꯏꯔꯒ ꯂꯣꯏ ꯇꯧꯁꯤ ꯂꯦꯞꯇꯅ ꯇꯧꯕꯗ ꯃꯤ ꯂꯣꯏ ꯂꯦꯞꯇꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯇꯦ ꯅꯣꯡꯃꯅ ꯏꯝꯐꯥꯜ ꯏꯁ ꯅꯣꯡꯃꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯅꯣꯡꯃꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯅ ꯃꯌꯥꯝꯁꯨ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯇꯧꯕ ꯌꯥꯕ ꯄꯣꯊꯥꯕ ꯌꯥꯕ ꯋꯥ ꯂꯥꯟꯗꯨꯁꯨ ꯁꯣꯔ ꯍꯣꯟꯗꯣꯛꯀꯗꯧꯅꯤ ꯀꯩꯅꯣ ꯄꯪꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯍꯥꯟꯕ ꯑꯩꯅ ꯄꯥꯝꯖꯕ ꯍꯣꯔꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯋꯥꯔꯦꯞ ꯂꯧꯔꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯁꯦꯠꯇ ꯂꯩꯍꯧꯁꯤ ꯍꯥꯏꯖꯔꯤꯕ ꯑꯩꯁꯦ ꯑꯀꯣꯀꯣꯕꯤꯒꯤ ꯃꯤ ꯅꯠꯇꯦ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯗꯤꯃꯥꯟ ꯇꯧꯕꯗꯨꯅꯤ ꯐꯤꯕꯝꯁꯤꯅ ꯑꯩꯈꯣꯏꯗ ꯗꯤꯃꯥꯟ ꯇꯧꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯑꯗꯨꯕꯨꯅꯦꯕ ꯑꯁꯤꯡꯕ ꯄ꯭ꯔꯖꯥ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯏꯍꯧ ꯇꯧꯁꯤ ꯇꯧꯒꯗꯧꯔꯤꯕ ꯏꯍꯧ ꯃꯌꯥꯝꯗꯣ ꯃꯗꯨ ꯂꯨꯞ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯁꯤ ꯃꯥꯒꯤ ꯀꯃꯥꯟ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯏꯜꯂꯗꯤ ꯌꯨꯅꯤꯇꯤ ꯑꯣꯐ ꯀꯃꯥꯟ ꯑꯃꯈꯛꯇꯪ ꯂꯩꯔꯦ ꯁ꯭ꯄꯥꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ ꯂꯣꯏ ꯉꯝꯅꯤ ꯑꯗꯨꯗ ꯂꯥꯡꯉꯦ ꯑꯗꯨꯗ ꯍꯦꯟꯇꯣꯛꯑꯦ ꯂꯣꯏ ꯆꯞꯁꯟꯕ ꯉꯝꯅꯤ ꯑꯩꯈꯣꯏꯗꯤ ꯀꯟꯇ꯭ꯔꯣꯜ ꯑꯝꯇ ꯉꯝꯗꯦꯕ ꯅꯨꯃꯤꯠ 5ꯅꯤ ꯕꯟ ꯀꯧꯕꯁꯤꯕꯨ ꯀꯅꯥ ꯀꯧꯒꯦ ꯅꯨꯃꯤꯠ 5ꯅꯤꯕꯨ ꯖꯦꯅꯦꯁꯥꯏꯠ ꯀꯧꯐꯝ ꯊꯣꯛꯄ꯭ꯔꯣ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯅꯥꯅꯣ ꯀꯧꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯦꯄꯦꯛꯁ ꯑꯣꯏꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯅꯥ ꯇꯥꯒꯦ ꯑꯗꯨꯅ ꯈꯨꯗꯣꯡ ꯆꯥꯕ ꯂꯧꯕ ꯌꯥꯝ ꯂꯩꯔꯦꯕ ꯑꯩꯈꯣꯏꯅ ꯃꯑꯣꯡ ꯆꯥꯗ꯭ꯔꯕꯅꯤꯅ ꯃꯤꯅ ꯂꯦꯡ ꯏꯟꯖꯤꯟꯕꯁꯤ ꯌꯥꯝ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯃ ꯂꯧꯖꯒꯦ ꯑꯅꯤꯁꯨꯕꯗ ꯑꯩ ꯋꯥꯔꯦꯞ ꯑꯩꯅ ꯃꯤꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯁꯦ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗ ꯂꯣꯏꯅꯃꯛꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯄꯣꯠꯇꯤ ꯑꯩꯈꯣꯏꯅꯕꯨꯗꯤ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧ ꯍꯥꯏꯀꯣ ꯁꯨꯁꯦ ꯇꯧꯗꯦ 2027ꯒꯤ 2025ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯁꯦꯞꯇꯦꯝꯕꯔ 3ꯗ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯩ ꯌꯥꯅꯈꯤꯕ ꯄꯣꯠꯇꯣ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯇꯥꯡ 30ꯗ ꯌꯥꯅꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯏꯟꯐꯣꯔꯁꯃꯦꯟ ꯇꯧꯗꯦ ꯂꯥꯏꯔꯕ ꯀꯩꯅꯣ ꯈꯨꯠꯂꯥꯏ ꯃꯌꯥꯝꯗꯨ CRPF ꯀ BSF ꯀꯗ ꯁꯤꯟꯅꯕ ꯑꯗꯩ ꯃꯣꯏꯒꯤ ꯗꯤꯖꯥꯏꯇꯦꯗ ꯀꯦꯝꯞꯁꯤ ꯃꯁꯤꯡ 3 ꯍꯟꯊꯔ ꯃꯅꯨꯡ ꯆꯪꯁꯤꯟꯕ ꯑꯗꯩꯗꯤ ꯍꯥꯏꯋꯦ ꯊꯥꯗꯣꯛꯄ IDPꯁꯤꯡ ꯆꯪꯍꯟꯕ ꯑꯗꯩ ꯃꯣꯏ ꯃꯔꯛꯇ ꯐꯣꯔꯦꯅꯔ ꯌꯥꯎꯔꯝꯃꯗꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯌꯥꯎꯔꯗꯤ ꯗꯤꯇꯦꯟ ꯇꯧꯕ ꯑꯗꯒꯤ ꯚꯥꯏꯂꯦꯟ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯃꯐꯥꯎ ꯇꯧꯗꯕ ꯃꯤ ꯍꯥꯠꯄ ꯇꯨꯞꯄ ꯈꯣꯠꯄ ꯑꯃ ꯇꯧꯗꯕ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯤꯕꯨ ꯇꯧꯕꯤꯔꯗꯤ ꯑꯗꯨ ꯁꯤ ꯁꯨꯒꯤ ꯗꯦꯜꯂꯤꯅꯦ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅꯦ ꯃꯅꯤꯄꯨꯔꯒꯤ ꯃꯣꯏ ꯑꯍꯨꯝꯅ ꯍꯦꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯅꯔꯤꯁꯦ ꯔꯤꯚ꯭ꯌꯨ ꯇꯧꯕꯗ ꯍꯟꯗꯛꯀꯤ ꯇꯥꯡ 30ꯗꯁꯨ ꯁꯤ ꯆꯞ ꯃꯥꯟꯅ ꯇꯧꯏ ꯅꯍꯥꯟꯃꯨꯛꯁꯨ ꯇꯧꯏ ꯁꯨꯛꯇꯧ ꯇꯧꯗꯦ ꯁꯤ ꯇꯧ ꯍꯥꯏꯒꯗꯝ ꯁꯤ ꯇꯧꯕ ꯉꯝꯗ꯭ꯔꯗꯤ ꯂꯩꯉꯥꯛꯀꯅꯨ ꯍꯥꯏꯒꯗꯝ ꯂꯩꯕꯥꯛ ꯉꯥꯛꯄ ꯃꯤ ꯂꯩꯒꯅꯨ ꯆꯞ ꯃꯥꯟꯅꯩ ꯑꯥꯗꯩ ꯂꯩꯕꯥꯛ ꯉꯥꯛꯄꯅꯦ ꯁꯤꯗ ꯇꯧꯁꯤꯟꯅꯕꯅꯦ ꯆꯞ ꯃꯥꯟꯅꯩ ꯉꯥꯡ ꯇꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯍꯧꯗꯅꯦ ꯇꯥꯔꯒꯦꯠ ꯇꯧꯕꯗꯣ ꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯩꯔꯦꯅ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯇꯧ ꯂꯩꯔꯦꯅ ꯇꯧꯕꯅ ꯑꯥꯗꯩ ꯇꯧꯔꯦꯅ ꯑꯥꯗ ꯗꯥꯏꯔꯦꯛ ꯊꯣꯝꯕꯁꯨ ꯀꯥꯟꯅꯩꯗꯅ ꯑꯗꯨꯅ ꯁꯦꯡꯅ ꯃꯦꯟ ꯇꯥꯅꯅꯦ ꯑꯍꯥꯟꯕꯗ ꯍꯟꯗꯛꯀꯤ ꯊꯥ ꯈꯔꯁꯤꯗ ꯄꯥꯏꯕꯤꯔꯤꯕꯁꯤꯗ ꯀꯩꯝꯐꯧ ꯇꯧꯔꯝꯗ꯭ꯔꯁꯨꯅꯦ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯇꯧꯕꯤꯕ ꯁꯨꯗ ꯂꯩꯕ ꯅꯤꯌꯣꯝ ꯃꯌꯥꯝꯁꯦ ꯐꯖꯅ ꯏꯜꯍꯟꯈꯤꯕꯗꯅꯦ ꯍꯥꯏꯋꯦꯁꯨ ꯐ꯭ꯔꯤ ꯆꯠꯄ ꯌꯥꯏ IDPꯁꯨ ꯌꯥꯔꯅꯤ ꯅꯣꯡꯃꯩꯁꯨ ꯀꯥꯟꯅꯔꯔꯣꯏ ꯀꯩꯝ ꯇꯧꯔꯔꯣꯏꯕ ꯃꯁꯦ ꯇꯧꯔꯛꯑꯣꯏꯕ ꯀꯩꯒꯤꯅꯣꯗ ꯃꯣꯏꯒꯤ ꯄꯥꯟꯗꯝ ꯋꯥꯠꯂꯤ 2029ꯒ ꯊꯥꯔꯛꯏꯗꯣ ꯑꯗꯨꯒꯤꯅꯤ ꯑꯗꯨꯅ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯇꯛꯄ ꯇꯥꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯦꯄꯦꯛꯁ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯩꯔꯒ ꯃꯊꯪ ꯂꯦꯞꯇꯅ ꯇꯧ ꯇꯥꯔꯦ ꯅꯣꯡꯃꯗ ꯒ꯭ꯔꯨꯝ ꯇꯧꯔꯒ ꯍꯦꯛꯇ ꯐꯪꯒꯗꯧꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯂꯨꯞ ꯃꯔꯨꯑꯣꯏꯕ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯕꯤꯕꯁꯤꯡꯅ ꯄꯨꯟꯕꯁꯤꯡꯅ ꯃꯥꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯩ ꯂꯣꯕꯤ ꯇꯧꯕ ꯌꯥꯏ ꯎꯅꯔꯒ ꯇꯛꯅꯕ ꯇꯣꯏꯅ ꯇꯛꯅꯕ ꯁꯨꯝ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯏꯔꯥꯡꯁꯦ ꯁꯨꯝ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯃꯊꯧ ꯇꯥꯕ꯭ꯔꯅ ꯈꯜꯂꯤ ꯑꯗ ꯑꯇꯩ ꯃꯌꯥꯝꯁꯨ ꯌꯥꯝ ꯊꯝꯕꯤꯔꯛꯈꯤꯅꯤ ꯑꯀꯣꯟꯕꯗ ꯂꯣꯏꯅꯃꯛꯁꯦ ꯂꯩꯉꯥꯛꯄ ꯃꯇꯤꯛ ꯆꯥꯗꯕꯒꯤꯅꯤ ꯂꯩꯉꯥꯛꯄ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯁꯦ ꯀꯅꯥꯅꯣ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯅ ꯈꯟꯕꯩꯅꯤ ꯀꯩꯗꯧꯔ ꯈꯜꯂꯤ ꯂꯨꯄꯥ 1,000 1,000 2,000 3,000 ꯄꯤꯔꯒ ꯌꯨ ꯊꯛꯑꯒ ꯆꯥꯛ ꯆꯥꯔꯒ ꯑꯗꯨꯅꯕꯨ ꯗꯦꯜꯂꯤꯅ ꯍꯥꯏꯕ ꯌꯥꯏ ꯅꯠꯇ꯭रो ꯗꯦꯜꯂꯤꯅ ꯍꯥꯏꯕ ꯉꯥꯛꯇ ꯌꯥꯕꯗꯨꯅ ꯅꯠꯇ꯭रो ꯉꯁꯤ ꯑꯩꯈꯣই ꯁꯤ ꯐꯤꯝꯗ ꯂꯩꯔꯤꯁꯦ ꯀꯨꯏꯗ꯭ꯔꯦ ꯊꯥ 3 ꯅꯤꯄꯥꯟꯗ ꯉꯥꯏꯁꯜꯂꯛꯑꯦ ꯂꯃꯟ ꯈꯨꯝꯖꯦ ꯂꯃꯟ ꯑꯝꯇꯪ ꯈꯨꯝꯖꯦ ꯃꯌꯥꯝꯗꯤꯅꯦ ꯍꯧꯖꯤꯛ ꯄꯪꯊꯈ꯭ꯔꯅꯤ ꯂꯨꯄꯥꯅꯦ ꯀ꯭ꯔꯣꯔꯅꯦ 2,250 ꯍꯧꯖꯤꯛꯅꯦ ꯄꯤꯗꯤ ꯉꯥꯏ ꯂꯩꯔꯤꯁꯦ ꯅꯨꯄꯤꯅꯦ ꯂꯥꯛ 3.5ꯗ ꯅꯨꯄꯤ ꯂꯥꯛ 3.5ꯗ ꯂꯨꯄꯥ 10,000 ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯈꯨꯊꯥꯡꯗ ꯄꯤꯔꯛꯀꯗꯣꯔꯦ ꯑꯗꯨꯁꯨꯅꯦ ꯗꯥꯏꯔꯦꯛ ꯕꯦꯡꯛ ꯇ꯭ꯔꯥꯟꯁꯐꯔ ꯌꯥꯕ ꯚꯣꯠ ꯍꯌꯦꯡ ꯉꯁꯤꯒꯨꯝꯕꯗ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯇꯤꯡꯗꯅ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯁ ꯃꯁꯤꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯈꯨꯜꯂꯛ ꯏꯔꯦꯛꯁ ꯅꯨꯄꯤ ꯃꯌꯥꯝ ꯉꯥꯏ ꯂꯩꯔꯝꯃꯦ 10,000 ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯗꯅ 10,000 ꯂꯧꯔꯒ ꯚꯣꯠ ꯑꯗꯨꯝ ꯊꯥꯗꯧ ꯅꯣꯡꯃꯩꯁꯨ ꯑꯗꯨꯝ ꯃꯤꯠꯇꯒꯤ ꯄꯤ ꯂꯦꯞꯇꯅ ꯇꯥꯅꯤ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯩꯊꯣꯛꯀꯗꯕ ꯃꯤ ꯊꯤꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯚꯣꯠ ꯆꯨꯝꯅ ꯊꯥꯗꯕ ꯅꯠꯇꯅ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯄꯨꯅꯃꯛ ꯊꯝꯖꯔꯤ